Chahi Yaragani Suraba Amadi, Masigi Mathakta Labasing, Nasidagi COVID vaccine precaution dose Kappa Yaragani. Aikogi Prasasing Sitaway Debra Carino, Ahan Bamadi, Anisuba dose COVID vaccine Kappa Gichang, Yamna name the lady, Masitowigan Hina Chief Minister in Beren Fondo Cray. Wapamasing Chief Minister official Banglo the Pangtopa Jan Avian Gimanung Chana, COVID vaccine Amrit Mohsap launch Tobaga Mari Ledana, Fondo Kibane. National Health Mission Amadi Directorate of Health and Family Welfare Manipuri Anina Pulaga, Sinduna Pangtokiba, launch Tobaduda, Chief Minister in Beren Makha Taraduna. Mamang the status in a COVID positive Ebasi, Jiro the Leram Labani, Adobe Numit currently Asida Amuke Hana positive Ebi Chang, no Manomuge Hengalagli, Masi Achoba, Singna Bamani, Mui Lakun Gomdoi Karahena, Hida Kamna Bagi Pandam, Tambagi Manunda, House of Power the Ahanda Doski in a Mui Lak Taragamari, this in Yankani Toiga, Chani, Marputara, Homdoi Romda, Hida Kap Cray, Adobani Shupadoski in a Mui Lak Taragamatoi, the Sing Marputara, Nipanga, Chamapan, Yankai Homdoi Romda, Hida Kap Cray. Ahanbagi dos oina chada humpugani thoi aduga anisuba dos ki oina chada yankai mathoi khak kaple asuk kiningai oiraba mamal yamdaba mioi kya gi punsi mangkraba leina asidagi ngakthoknana ba phana yamna hida kapthoknana ba laurbasu hairabasu kapthoktana leiribasi angakpa amani masi kanada tainagani asiguba phibam masida leiringai housing amu positive bigi chang hengalakli basi kiningai oiba amani maramaduna ahanba madi anisuba dos ki waroba singa madi anisuba dos phawba kapkraba singna ngasidagi numit humdra mangani chupna chathagadaba precaution dose vaccine asi kapthokpiyo Masigidamak Jnims Yaona Health Center Kudingmakta Hairi Bahidak Singasi Fanganaba Taurang Toduna Lady Nakalamaromda Housing Wariba COVID positive Bigi Changa Sigi Pibam Yang Bagalorina Jahi Taragan Twiki Makada Leba Ngang Singuina Mai Tampam Singisu Soti Tadoktuna Chechen Taurang Sulokali Bane Aikoi Hanagum Marksing Season Abu Haiba Wapam Pundoki Nasigi launch to Bigi Toramadu the Health Minister Dr. S. Ranjan KFNPD Minister L. Susindro Yaima Health Services ki Director Dr. S.I. Sasikumar Amadi Official Kayasu Sarugake.